Korongwamba khumana asumna update tawragli. Kuki na mi phanaga demand tawrakpa haibasina adum tagle terrorist ni haiba hostage situation oiramanina security force na rescue tawgadabani. Lisipia kangujamgi page tagi asumna phongdoragli. Aihangka ngahaki mamangda wari sanabada honorable CM na Mangkhiba sing phangnaba kanna ahing tumdana hotnari haina haibirai. Aihangna horen hayengai dabida haujingma amisada phone tawduna action lokhatlalu haina taksinjaki. Kuki terrorist amapangi wathok lali landi haina yenabagi mahut border seal tawduna akhanaba seksing thawang paikhalu haina Manipuri State Council All India Youth Federation gi secretary K Simalina thadorakpa cherol amana phongdoragle. Cherol aduna makha taruduna ngasi September 19 da jin Kuki narco terrorist singna mamangda amutta ukhidaba maongi akanba landa chathanaba Myanmar romdagi guerrilla warfare amadi aruba langi khulai mekhal sing sijinabada haisinglaba jin Kuki terrorist kuntra na saba group kuntra gi Manipur da sangsinaba honari haiba CM office dagi DGP amasung security advisor da thakiba aroiba pawge likhun social media da viral oirakpadagi miyam da samanaba pohanke masina khun ngagliba naha kaya da sunungnangnaba phawali adubu civil society organization kaya na takhalakpadagi security advisor Kuldip na miyam na ngangnariba wafum du sumlabani amasung jin Kuki terrorist singi landagi ngakthongnaba akhanaba section thorang paikhale haina pawmi singda phongdoluraba matungda jin Kuki terrorist jamapan sangkhre haibagi sapchaba khudam phangdri adum oinama paikhatpam thokpa thabak sing paikhali haina semdok semjin tawduna numit 12 matam manghalle masi nakoina na Myanmar dagi sanglakpa Kuki terrorist singi panthungpham yawnaba lambi sembani haina MSC AIYF na singnari ningsingba yabudi mamang sahigi May 3 dagi Kuki terrorist singna satharleba irang sida Kangpopi amasung Churachandpur district ka lonaba Imphal West Imphal East Bishnupur kasing amasung Thawbal district ki singkhong singya da leiba maitai kul singda nongmai amasung bom kapsinduna toina landarakibadu DGP amasung security advisor animangna anti terrorist warfare gi akupa loksing watpana khangdabadagini tha tara taru helaglaba irang sida Kuki terrorist singna sijinariba lalongsi guerrilla and physical warfare psychological warfare amasung propaganda warfare ni haibasi pumna mangna khangi masi khangna state home department na akhanaba section thorang paikhatlamlabadi thoklibe irang asi tha ama anigi manungda Kuki terrorist khudimak takthokduna loisilamba yabani masigumba tawpham thokpa thabak sing adudi tawdana matam manghanduna Kuki terrorist samapan Manipur da sanglakte changlakpagi khudam changdam leite haibina chingba wafam kayada yenaduna leiragle asumna matam manghanduna leibagi mahut Myanmar amasung Manipur ga tainaba lamkhaigi saruk sing Kuki terrorist sing aduna changlaktingai gi mamangda sil tawduna makhoigi marueba aronba lambi sing thalambani hena phagani makhoigi aronba lambi sing da Manipur state ki police force amadi Assam Rifles nataba central security force sing gi kangbu sing na section ngak selhanbana athuba matamda thabak paikhatpham thoi masiga loinana bam tipai muk road yauna tipai muk aizo lambi gi maru oiba mafam singda Assam Rifles nataba state force amadi atai central security gi forcing company singbo ngak selhan gadabani haina cherol asina makha tana phongdoragli